HOUJIK THOKLIBA IRANG ASIGI MATANG DA JANATA DAL United Manipur State Unit ki Youth President Bhaktaraj Thiyam na tha asigi kuntra da United States ki Washington DC da LEIBA White House ki members singi Mang Da Marik Chumba Wapham kaya Phongdoklugadouri kuki singna IRANG ASIGI mari lenana yumpham yaudaba wapham kaya thamkiba sing adu mahangna mifam aduda achumba sing adu puthoktuna khanghangadouri Bhaktaraj Thiyam na yelho furu maitei singi phangpham thokpa ST status phanghanaba mifam aduda akan mamong da taksingani hairi Hiram asiga mari lenana JDU Manipur State Unit na thadorokpa chirol amana hai HOUJIK THOKLIBA IRANG asi UN Assembly floor na lining laisol ga mari lenaba irang ni hairaba suta sengba makti madu achumba natte Chinko ki narco terrorist sing amasung kanglon kaina changsilakhiba illegal immigrants singna ningthina ngak senbidraba border ki khudong chaba lauduna mayai ka bachinja kaya lalona bohonarakpadagi thokpane masina supelaktabadagi tokhaiba administration ama thamnaba demand fauba tawraklibane kuki singna chatharakliba lalong asina Manipur ki Churachandpur district ase drug ki hotspot ama oina onthokhrabani hainasu cherol asina makhatari